ngasi February ki tang kunithoi ki numidang waram da phone ki pa pause sing da yaw ba I pausing Manipur Circle News ke mai kai de ki myam da paudam jage ahan da paujel news service na phongli Churachandpur Kangpokpi amasung Kaksing da bom yaw na makhal kya ge khulai sing surrender torokre tha se ki kunda governor Ajoy Kumar Ballana Manipur police ki lakhiba khulai sing numitare ni ki manung da surrender torokna ba appeal tawkhraba matung da ngarang SP Kaksing da 303 rifles ama maru trahumdoi bulletproof vest BP plate amasung helmet sing surrender torokre Kangpokpi police station da so lakhiba tear gas gun nama surrender torokhraba matung ngasi Churachandpur police station da bom yauna makhal kya ge khulai sing surrender torokre hairi Churachandpur police station da surrender torokhraba kusu khulai sing adudi M16 rifle ama 7.62 mm Esler ama AK rifle ani Insas rifle ahom M79 40 mm under barrel grenade launch ani 9 mm carbine machine gun ama 51 mm motor ama 303 rifles ahom single barrel rifle ani Ziletail stick 64 60 mm pumpy improvised motor ammunition 10 AK ammunition 17 5.56 mm rifles ammunition 49 mm carbine ammunition ahumni hairi police ki pauna hai Manipur ki governor na tha ase gi kunda lakhiba khulai sing manak nakpa police station thingda surrender torokna ba khangan kraba matungda Churachandpur police Assam rifles amasung CRPF na district asida myam de awareness piduna lut tawkiba khusu khulai sing surrender toroktuna district asida the open eyes oenduna society asida ing tapna secure oinaba honaduna lakli hairi makhatana public singsu lakhiba khulai sing asi manak nakpa police station da surrender torokna ba appeal tawri amarom da Kangpokpi district ki G Saparmaina police station gi OC da tear gas nomai amamam khak pikalakhi hairi kanglai pakki mera pauche de lakochari KM blooming school gi oza ani police na fajin khre Thawal ningmom da leiba Evergreen Flower School Exam Center da mathau toba police personnel da khut thaba school gi lanthum mang takhan ba amasung staff members sing da asoapan nangan ba da chenabani haiba oza ani ngarang Manipur police na fare hairi police ki paw matung ina ngarang exam loiraba matung da Evergreen Flower School da pam da ba thodok sing thokhan ba da chenabani haiba Imphal East District ki Sanam Sandrok tagi thangjam Subasandra sahi kuntra manga amasung Bisnupur district ki Nambol Foijing awang lekai dagi sorok haibam ningthiam maitai sahi kuntra manga ni hairiba oza ani asi Thawal police na fagat khibani makoi animak KM Blooming Health Secondary School khangabok ta oza oibani hari pharaba oza animak Thawal police station gi custody da thamduna legal action laukhanaba thabak paikhat pa hokre hari Thawal police na thaudok adugi matang da case amasu laukhatuna makhata na thejinbagi thabak chathari hari Bisnupur CDO team na Khulngakpa ama fakhre CDO team aduna phubadagi Nupi ama aso apan nangle yaningdaba phongdoktuna miyamna lambi thingbagi khongjang changchin khre haukiba lising ani kul humdoi gi me ahumdagi haukiba kokina maitai singna khundaba mafam singda landaduna mayum mai thaba mi hatpa yauna tongan tongan ba pamdaba thodok kaya thorokpadagi miyamna central amadi state security force na makhoi bu ngakpi senbiba ngamdre haiduna masa masa na masagi maramdam amadi makhunga ngaknaba thorkiba sing ngasidi awaba kaya mayoknari marak asida lamdam asida leiriba miyam amadi tongan tongan ba CSO maira paibi lanai lup kayana khulngakpa singbu faba yaroi amadi makhoida karigumba hiram amatagi case panduna faba yaroi Manipurda PR thamba yaningde Manipurda athubada lengak lehlu haiba demand kya tawduna leiringai chairakta Bisnupur police ki CDO team ni haiba kangbu amana thamna pokpi mamang lekai da leiba moirangthem thoiba Elias Moji koba sahi kuntrani toirom suraba mioi ama fakhre hairi thoiba bu phadana ba thingnubi Nupi ama commando kangbu aduna nomai batna subadagi aso apan nangle hairi soklaba nupi adudi sanatombi sahi humpuni hairi Thadok asing asi ayuk pung tararom taba matamda thokibani hairi Thadok asibu yaningdaba phongdoktuna lamdam adomgi miyamna National Highway to Tidim lambi thingduna khongjang changshin khre hiram asiga mari lenana thoibagi loinabi anjuna phongdorakpada tholiba irang asina
ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯌꯨꯝ ꯑꯃꯗꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯇꯨꯅ ꯈꯨꯟꯉꯥꯛꯄ ꯌꯥꯎꯅꯕ ꯍꯥꯏꯅꯕꯗꯒꯤ ꯊꯣꯏꯕꯕꯨ ꯃꯁꯥꯒꯤ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯖꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯁꯥꯐꯔꯛꯄꯗꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯛꯈꯤ꯫ CDO ꯇꯤꯝ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯑꯊꯨꯕꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫